manipur gi nauna lauthokiba anoba district taret handoknaba wari sanabagi mifam ama pangthokre senapati gi dc office ke conference hall da pangthokiba mifam aduda India government ki mihut oina north east ki advisor ak misra manipur government ki mihut oina commissioner cum secretary home gi 𝗡𝗢𝗨𝗡𝗡𝗏 IAS and Ashok Kumar amadi United Naga Council gi maru oiba mihut tarana saru yaduna wari sanaki adum oinamak kari waref lawki khangbangamdri Congress na lingak pairingai lisingani tarataro ki December thada Manipur da anoba district taret lauthokpada UNC na yaning daba fongdoktuna mamang dusu handoknaba wari sakhiba leirei ngasigi asiga tharaga wari sanabagi mifam pangthokpa anirak sure hari Manipur gi nauna lauthokiba anoba district taret handoknaba wari sanabagi mifam ama pangthokre senapati gi dc office ke conference hall da pangthokiba mifam aduda India government ki mihut oina north east ki advisor ak misra manipur government ki mihut oina commissioner cum secretary home gi 𝗡𝗢𝗨𝗡𝗏 IAS and Ashok Kumar amadi United Naga Council gi maru oiba mihut tarana saru yaduna wari sanaki adum oinamak kari waref lawki khangbangamdri Congress na lingak pairingai lisingani tarataro ki December thada Manipur da anoba district taret lauthokpada UNC na yaning daba fongdoktuna mamang dusu handoknaba wari sakhiba leirei ngasigi asiga tharaga wari sanabagi mifam pangthokpa anirak sure hari